Sahi ahungi tungda Manipur ki Chief Minister na Prime Minister Narendra Modi ga unakre ing tapa purakna pa paikaliba thabak sing PM da CM na paudam kre Manipur da lakpi na ba hijackre Manipur da kanglop ki idang thoktingi mamang da ki state asigi luchingba amata na haktheng na Prime Minister Narendra Modi unarakta ba chahi ahum hokra tungda ngasi Chief Minister Yumnam Kham Chana Prime Minister Narendra Modi unakre Prime Minister unaba aduda anobalinga asina kanglop masiel ge marakta ing tapa purakna pa paikaliba thabak sing paudam ki amasung Manipur lakpina ba hijackhi Prime Minister unaba aduda Deputy Chief Minister Nemchak Kipgan amasung Losi Diko Susar Yaki Chief Minister ge Delhi khongchat hayeng loiragani amasung hayeng mak Imphal da thunglagani adumakpo Minister Expansion di nongmani ni ga chontharaba yana lairi Sonthabagi maram center na expansion ki matangda Chief Minister da karimata khangalakpa laitri haina pau asina makhata na hairi Chief Minister na ngarang tungan ba Union Minister sing unaduna wari sanaba laikre Union Agriculture and Rural Development Minister Shivraj Singh Chauhan ga unabada Manipur gi oina Pradhan Mantri Awas Yojana Gramin gi makhada internally displaced persons sing gi anoba yum lising manga sabagi ayaba pirakhi Official source amaki matung inna eligible oidaba beneficiary sing pakagi yumda laihanna ba thaurangi makhada anoba yum lising manga sanaba ki ayaba pirakpani Kanglop ki irang na maram oiraga lanjena to na lairiba imung lising kaya maram da anoba thaurang asina maram oiraga kunda lita hanba ngamlagani hairi tongan ba relief camp amadi temporary center sing da sangjafam lo to na lairiba myo lising kaya mahausa gi punsi da hanjin hanna bagi pandam da center na akhanaba thaurang asit lokalakpani Union Minister go nakhiba aduda Chief Minister na Manipur da hojik oireba phibam asigi matang da akupa wafam paudam khibaga loinana mayum makai leijetraba myo singi solution ama purakpagi tangai fadabagi wafam thamki tha asigi anganba sarukta state laingang na IDP singi yumlising manga PMAYG gi makhada sabina ba proposal ama center da pisin ki Rural Development Ministry na hiram asigi matang da kumna yengselaba matungda eligible oireba myo singi mayum nauna sanabagi ayaba pirakhi adum oinamak state laingang na special project asigi damak beneficiary pumnamak PMJAYG gi guideline matung ina masak khangdok laga upload tawrak na ba poktak pirakhi hairi